Incredible Story Manipur ngasisu amuk mayamgidamak 2024 da release tawkhiba horror fantasy da best tawba The Watcher gi movie puduna luxury fare adudi mayam movie asigi samlapo wari amadi movie asigi rating pandabida movie romda oina mai onsilasi movie asina horakpada aikoina uba fangliba asi jungle amagi manungda nupa amana yamna pakhatna kanna chenduna leiriba adu aikoina uba fangi mafam asida cheliba nupa asina cheliba asi mana cheliba maikai asi kadomdano karaida chatlibano haiba kari amata khanglamde maram asina mana numitna thokliba maikai adubu yengduna yamna kanna chelambi nupa asina adum chenduna lakpa matamda numidangi matam su taraklambi asumana lambi aduda chelakpa matamda signboard ama thetuna leirami signboard aduda su asumna thaduna leirami point of no return haiduna nupa asina adumak makhatana adum chenduna lakpa matamda ngasai mana thengnakhiba signboard thetpa point of no return 108 thaba signboard adugi mamangda amuk yauraklambi asidagi aikoina khangba ngami madudi nupa asina cheliba asi rounda adumak chenduna leiba natraga magi lambi asi hanjal hanjan taduna leire haiba asi matang asida aikoina khangammi numitta salakba aduda mafam aduda leiriba ucheksing adusu maikai amaromda sangu oina paiduna chatkhirammi matam asida nupa aduna su khangammi madudi ma asi mafam asida chenduna su karisu kanaba ngamlaroi mafam asidagi karisu thokpa ngamlaroi haibasi mana khangammi asidagi nupa aduna mafam aduda magi lotfam amabu thiraklambi adubu mana maikai khudimak yanglakpa matamda magi lotfamdi kari amata leiramdre asidagi manakta horiba achauba u adugi mathakta kakhatuna lotnabagi damak thaurang tawrammi nupa aduna awangba u mathak aduda kakhatpa matamda magi laibak thiribadi u mathak adudagi amuksu taraklammi matamsida nupa adu aikoina uba phangdaba posak amana mabu chenduna pukhirammi aduga mafam asida nupa aduna yamna kanna laukhibagi khonjel adu aikoina taba fangi asigi matungda aikoina mina kauba nupi amabu uba fangi mahak asi amerikada leiba nupi ama oirami mina hairiba nupi asi sa uchek jonba dukal amada yauduna leirami aduga mina hairiba nupi asisu mi ataigumna nokhedana haraukta yamna leiba nupi ama oiramde adumak magi masa asi mangduna adumak leirami mina hairiba nupi asi magi damak mamanabasu phajana leiramde aduga magi boyfriend su leiramde adumak naitom taba nupi ama oirami asidagi minagi mafamda makhoigi boss aduna magi mafamda thabak amabu sinarami madudi magi manakta leiriba perot asi mathangi numita yuda pukhinabagi damak asidagi minana mayumda halakpa matamda perot adubu mayumda puduna laambi maramdi mathangi numita perot adubu minana yuda puduna chatkadoribani minana porakliba perot asi miyoibagi lonsu khara khara khangba perot ama oirami mathangi numita mina adu perot adu puduna magi gari adu thoduna asumak laambi gari adu adum thorakpa matamda mina adu jungle amada yauraklambi mafam aduda mina adu lambi ngaukhirami kadomda chatkadobano haiba adu khangdabadagi mafam aduda mi leibra haiduna gari adudagi kumthaduna yenglammi adum oinamak akoiba aduda adum jenglakpa matamda miyoiba leibagi mamidi karisu uba fangde aduga mafam asini aikoina film asigi ahobada nupa amana sikhiba mafam adusu asidagi minana perat adubu paiduna jungle adugi manungda mi leibra haiduna yengnabagi damak adumak changlaklammi asumna changlakpa matamda numidangi matam tasalaklammi numidangi matam tasalakpa aduda magi manakta leiramba ucheksing adu maikai amaromda pulap paiduna chatkhirammi minana asumna leiringai matam aduda mana ngetliba leibak adu mathanda lengba horaklammi asidagi mina adu yamna kiraduna maikai khangdana kanna chelaklammi minana asum chelakpa matamda magi mamangda hanubi ama leiriba adu urammi minagi mitmangda leiramba hanubi adu amuk minana yengba matamda uraklamde asidagi mina aduna hanubi adubu kadomda chatkhrabano haiduna leiduna yenglambi hanubi adugi masak adu minana uba fangdrabasu hanubi adugi khonjena minabu mafam amada puduna laammi hanubi adugi khonjen tariba maikai adomda minana lakpa matamda hanubi aduna leptuna leiriba adu minana urammi asidagi hanubi aduna su minagi mafamda asumna laurai karigumba nangna nangi nathwai adu kanba pamlabadi aigi inakta lao hairami asidagi mina adusu hanubi adugi manakta yamna kanna sensilaklambi minana hek hanubi aduna leiriba mafam aduda sensilakbadagidi hanubi aduna mafam aduda thongsing adugi pona adu loina thingjalambi minana changlakliba mafam adudi
ꯑꯄꯤꯛꯄ ꯀꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯄꯤꯛꯄ ꯀꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯄꯥꯛꯂꯕ ꯃꯤꯡꯁꯦꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯔꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯒꯁꯨ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯗꯅꯤꯌꯦꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯦꯗꯔꯂꯦꯟ ꯀꯧꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯅꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯖꯦꯜ ꯑꯃꯒꯨꯝꯅ ꯈꯜꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯔꯕ ꯃꯐꯝ ꯑꯃꯅꯤ"꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯅꯪꯕꯨ ꯀꯤꯍꯟꯕꯗꯤ ꯄꯥꯝꯗꯦ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯗꯤ ꯂꯩ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯕ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯅꯥꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯕꯨ ꯌꯦꯡꯕ ꯀꯅꯥꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯋꯥꯆꯔꯁ ꯀꯧꯏ" ꯍꯥꯏꯗꯨꯅ꯫ ꯃꯤꯅꯥ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯂꯦꯞꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤ ꯂꯦꯞꯂꯤꯕꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯉꯝꯗꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯦꯞꯄꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯃꯦꯗꯔꯂꯦꯟ ꯑꯗꯨꯅ ꯃꯤꯅꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯋꯥꯆꯔꯁꯤꯡ ꯑꯁꯤ ꯅꯪꯕꯨ ꯂꯥꯛꯄ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤ" ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯖꯪꯒꯜ ꯑꯗꯨꯗ ꯃꯈꯣꯟ ꯈꯔ ꯊꯣꯛꯂꯛꯄ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯁꯤꯗ ꯃꯦꯗꯔꯂꯦꯟ ꯑꯗꯨꯅ ꯃꯤꯅꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯋꯥꯆꯔꯁꯤꯡ ꯑꯁꯤ ꯅꯪꯕꯨ ꯂꯥꯛꯄ ꯑꯁꯤꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯈꯨꯕꯥꯛ ꯈꯨꯔꯤꯕꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯃꯤꯅꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯖꯪꯒꯜ ꯑꯃꯒꯤ ꯃꯌꯥꯏꯗ ꯃꯈꯣꯏ ꯈꯛꯇꯃꯛ ꯕꯣꯛꯁ ꯀꯨꯝꯂꯕ ꯀꯥ ꯃꯆꯥ ꯑꯃꯗ ꯂꯩꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯤꯅꯥ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯌꯥꯔꯝꯃꯤ, ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯋꯥꯆꯔꯁꯤꯡ ꯑꯁꯤ ꯊꯣꯛꯄ ꯉꯝꯂꯝꯗꯦ, ꯑꯗꯨꯒ ꯃꯈꯣꯏ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯛꯇꯃꯛ ꯊꯣꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯅꯥ ꯑꯗꯨ ꯃꯥꯒꯤ ꯄꯦꯔꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯁꯤꯗ ꯍꯅꯨꯕꯤ ꯃꯦꯗꯔꯂꯦꯟ ꯑꯗꯨꯅ ꯃꯤꯅꯥꯒꯤ ꯃꯇꯨꯡꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ, ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯇꯥꯔꯛꯄꯁꯨ ꯌꯥꯏ" ꯍꯥꯏꯗꯨꯅ꯫ ꯃꯦꯗꯔꯂꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯁꯨ ꯇꯥꯗꯕꯤꯗ ꯑꯗꯨꯃꯛ ꯃꯤꯅꯥꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ "ꯅꯣ ꯔꯤꯇꯔꯟ" ꯍꯥꯏꯗꯨꯅ ꯊꯥꯔꯤꯕ ꯁꯥꯏꯟꯕꯣꯔꯗꯁꯤꯡ ꯑꯗꯨꯕꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯔꯥꯞ ꯑꯔꯥꯞꯄꯗꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯤꯅꯥꯅ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯤꯅꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯅꯨꯃꯤꯠꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯟꯅ ꯆꯦꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯆꯦꯟꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯦꯗꯔꯂꯦꯟ ꯑꯗꯨꯅ ꯃꯤꯅꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯅꯪ ꯈꯛꯇꯃꯛ ꯅꯠꯇꯦ, ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯁꯨꯡꯉꯝ ꯉꯝꯃꯛꯇ꯭ꯔꯕꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯗꯤꯃꯟꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃꯁꯨ ꯎꯍꯜꯂꯛꯀꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯁꯤ ꯃꯈꯣꯏꯅ ꯉꯥꯎꯍꯜꯂꯛꯄꯕꯨ ꯌꯥꯏ, ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯁꯤ" ꯍꯥꯏꯗꯨꯅ ꯃꯦꯗꯔꯂꯦꯟ ꯑꯗꯨꯅ ꯃꯤꯅꯥꯕꯨ ꯊꯦꯝꯃꯝꯃꯤ꯫ ꯃꯦꯗꯔꯂꯦꯟꯅ ꯃꯤꯅꯥꯒꯤ ꯃꯐꯝꯗ ꯁꯥꯏꯟꯕꯣꯔꯗ ꯑꯃꯕꯨ ꯎꯠꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯒꯤ 44 ꯊꯥꯕ ꯁꯥꯏꯟꯕꯣꯔꯗ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯪ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯗꯨꯃꯛ ꯂꯝꯕꯤ ꯉꯥꯎꯈ꯭ꯔꯒꯅꯤ" ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, "ꯑꯁꯤꯒꯤ ꯑꯁꯨꯛ ꯌꯥꯝꯂꯕ ꯁꯥꯏꯟꯕꯣꯔꯗꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥꯅ ꯁꯥꯔꯝꯂꯤꯕꯅꯣ?" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯃꯁꯤꯒꯤ ꯁꯥꯏꯟꯕꯣꯔꯗꯁꯤꯡ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯅ ꯁꯥꯔꯝꯕꯅꯤ" ꯍꯥꯏꯗꯨꯅ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯗꯅꯤꯌꯦꯜ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯊꯥꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯃꯤꯡꯖꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯇꯧꯗꯨꯅ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯋꯥꯆꯔꯁꯤꯡ ꯑꯗꯨꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯏ ꯍꯥꯏꯗꯨꯅ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯥꯆꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯑꯣꯕꯖꯥꯔꯕ ꯇꯧꯔꯤꯕꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯆꯍꯤ ꯃꯌꯥꯝ ꯑꯃ ꯁꯨꯔꯝꯃꯤ, ꯑꯗꯨꯒ ꯗꯅꯤꯌꯦꯜ ꯑꯃꯗꯤ ꯅꯨꯄꯤ ꯑꯁꯤꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯊꯥ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯤꯅꯥꯅꯗꯤ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯆꯥꯅ ꯊꯛꯅꯕꯒꯤꯗꯃꯛ ꯁꯦꯐ ꯍꯥꯎꯁ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯑꯃꯕꯨ ꯍꯦꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯦꯐ ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯤꯚꯤ ꯑꯃꯕꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯇꯤꯚꯤ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ
time pass taurammi. Mathangi numita safe house manung aduda leiramba nupi aduga minaga tawduna jangal aduda chana thaknaba thiba thoklaklammi. Makhoi anina thoklakpa matamda minadi magi perot adumak paiduna thoklaklammi. Safe house manung asida leiramba nupi asigi maming Kira kaurammi. Minana kiragi mafamda asumna hangammi. Demon sing asina aikhoigi ifamdagi pamliba asi karino. Kirana asumna kumai. Makhoina aikhoidagi pamliba asi karino haibadi aisu khangde. Adubu aina khanjaba amadi lei. Makhoi sing asi numidangi matamda khaktamak thokpani. Aduga ayuk nungthingi matamdadi makhoi asi thokte. Aduga aikhoina tawriba khudingmak makhoina di loina uribani. Adubu aikhoina di makhoi sing asi karigumba yengba amata ude. Aikhoina karigumba yengluba taragasu aikhoi asi angauba taduna tokadoribani. Aduga makhoi sing asi jangal manung asida leiriba ahoba sing asigi manungda leiribani. Adubu aikhoina ahoba sing asigi manungda changbadi ahal oiraba nupi aduna ayaba pide. Ahal oiraba nupi aduna adumak kongkhut manak asida changbagi damak athingba thamlibani. Aduga kongkhut asida changanu haiduna yamna sekshanna hairibani. Adubu aikhoi anina changliba asi aikhoi ani khaktama khangadobani. Magi mafamdadi khanghanba yade hairami. Aduga amuksu makhata Kirana minagi mafamda asumna hairi. Aigi nupa amadi aikhoi mafam asida punna leirambani. Aikhoina leirakliba asi tha taruk suraklabani. Adubu aigi nupa adu numit taret nipanigi mamangdagi aikhoina thoknaba lambi thinabagi damak safe house asidagi thoktuna chatkribani. Adubu hojikti ma mafam kadaida leikrabano khangde aikhoigi inakta amuk hana halakidre hairi. Amuksu makhatana asumna hairi. Aina thajai adudi aikhoibu kannabagi damak aigi nupa John adu mafam asida sungsoi soidana lakhigani haiba asi. Mafam asida Kirana magi nupa John hairiba asi aikhoina film asigi ahobada ukhiba demon singna hatkiba nupa aduni. Adubu matam asida Kiranadi magi nupa adu sikhre haibasi khangdribani. Asidagi aikhoina amuk uba fangliba asi Mira Kira amadi Daniel Hanubi aduga tawduna mafam amada leirami. Matamduda Minagi mafamda Hanubi aduna rule kharabu hairami. Rule sing adudi numidangi matamda aikhoina mingsen mamang aduda leiba matamda watcher sing aduna yengbada nungairoidoba thabak fattaba thabak sing tawroidobani. Aduga numidangi matamda karigumba aikhoina leiriba safe house adugi thong adu kaidongnungda hangloidobani. Aduga amana mafam asida leiriba kongkut achauba sing asigi manakta yamna naksina changloidobani hairi. Aduga amana nungthingi matamdasu mapanda thokpa matamda yariba makhai nungsana leiba mafamda adumak leigadobani. Numidangi matamda mi loina tumnakraba matungda mina adu mingsel adugi manakta changsanduna mingsel aduda manakong adu thamduna mapanda kari tauri haibadu tanabagi damak tawrambi. Mana asumna tawriba asi ahal oiraba Hanubi aduna haikhiba rule adudadi yaukhibani madudi mingsel adugi mamangda watcher sing aduna ubada nungairoidoba thabak kari amata tawganu haikhiba adu asidagi mina aduna tumlage haiduna magi tumfam aduda changlakpa matamda mingsel aduda watcher sing aduna yamna sauna kana yeirakpagi makhol adu tarami. Asidagi tumge tawramba mina adusu haugalai. Matamduda ahal oiraba Hanubi Netherland aduna mina adubu mingsel adugi mamangda tumina lepnaba hairami maramdi watcher sing aduna sauriba adu asumna mingsel mamang asida leplabadi sauba adu phanabagi damaktani. Mathangi nongalakpa numita Daniel amadi mina makhoi ani satanabagi damak jangal aduda laami. Makhoi anina asum lakpa matamda minana Danielgi mafamda asumna hangami. Nagna hojik fawba mafam asida leirakpa matamda mafam asida lei hairiba watcher sing asi amukta ukraba haiduna Daniel da sukumai mafam asida aina hek leirakpadagi hojik fawba watcher amata aigi mit asida udri haiduna. Matam asida minana Danielgi mafamda asumna hairambi. Aina khanbada aikhoina mafam asidagi hojik fawba thokpa ngamdana leiriba asi aikhoiga punna leiminariba ahal oiraba nupi Mandalene asina aikhoi sing asibu trap amada fajanduna thambaga chap manei. Maram asina aikhoina karigumba mafam asidagi nanthoknabagi damak maram amma khange haiba taragadi mafam asida leiriba hall sing asigi manungda changduna yengba mathau tai. Maram aduna mafam asida changduna yenglabadi sungsoi soidana aikoi matau karamna mapanda thokani haibagi maram asi khangba ngamgani. Asumna Daniel amadi Mina makhoi ani hainaraba matungda Mina adu hall adugi manungda changammi. Mirana hall manung aduda changlakpa matamda makhwangda thori kisalaga mathaktana Danielna thori adu paiduna lehauribani. Mirana changlakliba hall adugi manung adu aduki matik yamna luba hall ama oirami. Mirana makha aduda yorokpa matamdadi Mira adu angakpa fawrami madudi hall adugi manung aduda leiramliba pochai sing asidi mioibana sijanaba pochai ngakta oiduna leirambi. Hall asigi manungda
साइकल टीवी कैमेराना चिंबा मियोइबना सिजननबा पोटलम ngaktamak leirami asidagi mina amadi Daniel makhoi ani na tawduna mafam aduda leiramba pocham kharadi thauri adugi matengna mapanda pukhalami asidagi mina su mathak aduda kakhalaknabagi damak tawringai matam aduda amamba marak aduda karigumba amabu urami mana mafam asida uriba asi amamba marak adudagi mi amagi khutpu thingdorakpa adu minana urami makhut adu thindораklabasu nungsagi mangan phangba aduda makhut adu thingdorakpa ngamdraduna adumak manung aduda amuk chingsankirami asidagi mina adusu mapanda thoklak haurami asidagi Daniel amadi mina makhoi ani adu save house aduda hanubi aduna leiriba mafam aduda laami aduga makhoina fanglakliba posai sing adu jangal manung da leirambadagi jangal adudagi fangakpani haiduna haijalami adubu hanubi Netherland adudi jangal asida leirakliba asi chahi yamlaklabani aduna jangal asigi mafam kadaida kari lei haibasi mana loina khangami maram asidagi Netherland minagi mafamda nangna mafam aduda changluba matamda kari urai haiduna yamna kanna hangjilai ahal oiraba hanubi aduna adumag yamna kanna hanglabasu minanadi asengba adu kari amata hairamde minana mafam asida cycle asi poraklibagi maramdi matam yamna changdabi makhoina leiriba mafam asidagi adumak thokhiba adu yanabagi damaktani Daniel nasu minana hol manung adudagi fanglakhiba camera adubu CCTV camera gi mawongda semdo ami aduga makhoina leiriba safe house adugi mapanda thechinduna thanami numidangi matamda makhoising adu safe house adugi manungda famduna leirami aduga CCTV camera palambagi screen aduna TV ama mokhoigi da leiriba aduda yenglambi adubu Mendelin nadi matam asida khangami madudi numidangi matam asida karigumba khudong thiba thodok amadi soidana thoklagani haiba asi makhoina asumna leiringai matam asida watcher singdi amata laamde adubu makhoina leiriba safe house asigi thong asi kanagumba amana yamna kanna thilakhi aduga makhoibu thong asi hangnabagi damak kaurakhirami tasengna makti mafam asida kaurakliba khonjel asi John gi khonjenda kauraklami kiradi John gi khonjena asumna thong asi bo hangnabagi damak kaurakpa asida magi nupa adu mafam asida amuk laklei haiduna thong adu hangnabagi damak tawrami adubu matam asida Netherland kiragi mafamda asumna hairami mapanda thong hangnabagi damak kaurakliba asi nangi nupa John adu natte mafam asida John gi khonjel asi saduna watcher sing asina tawribani aduna karigumba nangna thong asi hanglabadi aikhoi sing asi khudong thiba soidana taragani aduna karigumba nangna thong asi hangdringaida mapanda leiriba asi John ni natraga watcher ni haibasi khangnabagi damak John amadi nakhoi anigi marakta khangba question amabu mapanda leiriba asida hangu karigumba nangna hangliba question adu mana khangba taragadi mapanda leiriba asi John soidana oigani aduga karigumba nangna hangliba question adu khumba ngamaktrabadi thong asi kaidaunungda hangloidobani mapanda leiriba asi makhoina thetliba CCTV camera adudasu phajana mayek sengnadi uba ngamlamde aduga mapanda leiriba asigi mafamda kirana question amabu hangami mana hangliba question asi larik amagi maramdani mana hangliba larik asigi maram asi John khaktana khangba larik amagi maramda oirami asumna kirana hangliba question asi mapanda leiriba diman aduna paukhum phajana pirakpa ngamlamde asidagi makhoina khangami madudi mapanda leiriba asi John nate diman amani haiba asi makhoina CCTV camera aduda yengba matamdasu mapanda leiriba asi John ga phibam mutri chap manei adubu khonjen su manarabasu mapanda leiriba asidi John nate dimal amani asidagi di dimal aduna shauraduna mapanda thetliba camera adubusu thugairami aduga makhoigi faglangda khariba glass adubusu diman aduna thugaiba horaklami asidagi makhoising adu yamna pakhal aduna mingsel adugi mamangda Netherland makhut khanduna glass thugairaba adubu lepnabagi damak hairami asidagi mina amadi Daniel makhoi ani nasu makhoina porakhiba pochai sing adubu hall amagi manungdagi porakhibani haibasi asengba adu haidoraklami adum oinamak ahal oirabi hanubi nupi adudi aduki matik yamna saurami nongalaklaba matamda makhoi sing adu pochai sing adu puduna chatlaba matungda hall adugi manungda makhoina porakhiba pochai sing adubu ahal oiraba Netherland nupi aduna loina amuk thadakhirami makhoina mafam asida leirakliba asi matam asum haukhibana ningtham thagi matam adu yoraklami nungthingi matamda makhoina chana thaknaba singbu thiba chatlami mafam asida minana su makhoigi mafam asida leiriba mafam sing asigi damak map amasu yektuna thanami aduga matang asida aikoina karigumba amasu khangba ngami madudi minana makhoigi family ga punna leiningdribagi maram asi mina amadi
magi machanupiga makhoi ani khaktamak makhoigi family da leirammi. Mina amadi magi machanupi mamaga punna leiramba adu Mina na soibadagi car accident ama thokpadagi Minagi mama adu sikhiba oirammi. Maram asidagi Mina na makhoigi family ga punna leitabi mathanda naitom tana leiba asi haurakhiba oirammi. Matam asida Kirana sukhala ami madudi magi nupa Joel adu chatkhibadagi hojik fawba halaktriba asi mahak asi sungsoi soidana siramlagani haiba asi. Aduga amuksu Daniel amadi Madeline makhoi ani khanaraklammi. Asidagi Daniel na sauraduna Kira makhoi ani budi safe house adugi manungda sanglaklaba matungda Mina amadi Madeline makhoi ani safe house adugi mapanda thanamduna safe house manung aduda lock tawsanduna leirammi. Mina amadi Madeline makhoi ani na Daniel gi mafamda safe house asigi thong asi hanglaba aduki matik yamna fajana haijarabasu Daniel adu aduki matik yamna saubana maram oiduna safe house adugi thong adu hangtu u haiba yaramde. Asumna makhoina leiringai matam asida numit adusu takhirami. Asidagi mafam aduda leiramba ucheksing adusu maikai amaromda pulap paiduna chatkirami. Daniel na thong adu hangla o yadabadagi Madeline amadi Mina makhoi ani kakthalaba usingna leiriba adugi marumda lottuna leiba tarami. Asumna makhoina u kakthalaba adugi marum makhada lottuna leiba adudagi film asibu yengliba aikhoi amadi Mina amadi Madeline makhoi ani nasu watcher sing adugi masak mawong sing adu uba fangi. Mafam asida leiriba demon watcher sing asi miyoibaga sakpham mutri asi chap manei aduga makhoi sing asidi yamna paraga yamna wangami. Demon watcher sing aduna safe house adugi manungda Madeline amadi Mina makhoi anibu leiba udabadagi makhoi anibu thinabagi damak mafam adudagi chatkirami. Watcher sing aduna asumna chatkringai tanja adu logduna Mina amadi Madeline makhoi ani safe house adugi manakta changaktuna Daniel gi mafamda haijaraba matungda safe house adugi manungda changammi. Makhoina manungda changlaba matungda Madeline na Daniel gi mafamda yamna thina ngangami. Aikhoina mafam asida rule kaya amabu thugairi aduna watcher sing asina aikhoigi mathakta kari tawrakani haiba asi hojik aikhoina khangba ngamdri. Aduga aina nakhoida haijanba wa amadi lei haiduna hairei tasengna makidi Madeline asi mafam asida crasher sing asibu thijanabagi damak lakhibani. Maramdi Madeline na larik amabu parami. Larik aduda mafam asida leiriba crasher sing asigi maramda larik aduda iduna leirambadagi Madeline na mafam asida lakhibani. Adubu aina mafam asida thijanba lakliba asidi yamna phattaba sa makhal ama oiduna leiramle. Aduga mafam asida leiriba makhoi sing asi aina so hana na ukhre. Makhoi sing asi aduki matik yamna powerful oiba jiba makhal amani. Makhoina aikhoigi miyoibagi saktam asiga chap manana onbasu ngammi. Adum oinamak makhoina aikhoigi sakpham asi onba ngamlabasu makhoi sing asi aikhoiga manana chapti. Adum oinamak makhoina aikhoiga manana onaba hotnarabasu makhoina aikhoiga manana oliba adu makhoigi mamai adu khara paithok paisin tawbani chap manabadi ngamdabani. Numidangi matamda makhoina aikhoibu yengba lakliba asi aikhoigi mawong matawsing asibu makhoina tamnabagi damak aikhoina tawriba mawong mataw asi yenglibani. Aikhoina tawriba mawong matawsing asibu makhoina yenglaba matungda makhoi masada aikhoina tawriba asiga chap manana tawnaba hotnaribani. Aduga makhoina hojik pamliba asi makhoisu aikhoigumna chap manana onduna leiba aduni. Asumna makhoina leiringai matam asida mapandagi watcher sing aduna makhoiga chap manana wa ngangduna makhoigi thong asibu hangtuknabagi damak hairaklammi. Makhoina leiriba safe house asigi thong asi jot ki thong oijarabasu watcher sing asinadi adumak irailaina thugaiduna changakpa ngamba thong amani. Maramdi mapanda leiriba watcher sing asidi aduki matik yamna powerful oiraba watcher ngaktani. Makhoi sing adu yamna pakhana asumna leiringai matam aduda makhoina leiriba makha adugi carpet aduda Daniel na thong manba amabu panduna leiba adu urami. Asidagi Daniel na sangsanduna carpet adu haigatuna yengluba matamdadi makhoina nahan makhai leirakliba makha asida underground gi oiba thong ama panduna leirami. Thong asibu makhoi mayam changduna thugairaba matungda yamna thuna makhoi sing adu makhada leiriba bunker aduda changammi. Makhoina bunker manung aduda changlakpa matamdadi makhoi sing adu yamna angakpa fawrami madudi bunker adugi manungda chahi kaya ama chaba yaba chinjak kaya ama leirami aduga angakpa pochai kaya ama su leirami. Mafam aduda computer larik atay polam machine kaya amasu mafam aduda leirami. Aduga makhoina changlakliba bunker asibu saduna thanamliba asi Martin kauba professor amana oirami. Mana asumna saduna thamlibagi maramdi mafam asida leiriba ferry sing amadi miyoiba sing asiga punsanna leiba yanabagi damak mana research kaya ama tawramlibani. Aduga mafam asibu wonderland ama onthoknabagi damak mana tawrambani. Mafam asida computer asi leijarabasu computer asi internet phangdabana maram oiduna makhoina mapanda leiriba miyoisinga paw
ꯐꯥꯎꯅꯅꯕꯒꯤꯗꯃꯛ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯝꯄ꯭ꯌꯨꯇꯔ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯗꯤ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯌꯥꯎꯔꯝꯂꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯗꯣꯛꯇꯔ ꯃꯥꯔꯇꯤꯟꯒꯤ ꯚꯤꯗꯤꯑꯣ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕꯁꯤꯡꯅ ꯁꯥꯔꯝꯕ ꯕꯪꯀꯔ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯂꯒ ꯁꯥꯍꯜꯂꯕ ꯃꯇꯨꯡꯗ ꯋꯥꯆꯔꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯈꯣꯏꯅ ꯑꯁꯨꯝ ꯃꯊꯪ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯐꯦꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯕ ꯐꯦꯔꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯗꯨꯅ꯫ ꯑꯩꯈꯣꯏꯒꯨꯝꯅ ꯇꯧꯕ ꯐꯦꯔꯤ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯐꯦꯔꯤꯒꯨꯝꯅ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯒ ꯐꯦꯔꯤ ꯑꯗꯨꯒ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯐꯦꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯅꯔꯛꯇꯦ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕꯅ ꯈ꯭ꯋꯥꯏ ꯂꯥꯁꯀꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯊꯥꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯈꯣꯏꯅ ꯊꯥꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯗꯤ ꯐꯦꯔꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯐꯥꯏꯠ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨ ꯁꯤꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯅꯕꯒꯤꯗꯃꯛ ꯎꯆꯦꯛ ꯁꯪꯒꯨꯅ ꯄꯥꯏꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯨ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯕꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯠꯇꯨꯅ ꯑꯩꯅ ꯊꯅꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯝꯃꯤ ꯃꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯜꯂꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯕꯪꯀꯔ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯔꯨꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅꯥ ꯑꯗꯨꯅ ꯃꯥꯅ ꯄꯥꯏꯔꯛꯈꯤꯕ ꯄꯦꯔꯣꯠ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯄꯦꯔꯣꯠ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯁꯨꯝ ꯆꯠꯂꯕ ꯃꯇꯨꯡꯗ ꯇꯨꯔꯦꯜ ꯑꯃ ꯊꯦꯡꯅꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒꯤ ꯍꯤ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯍꯤ ꯑꯗꯨꯗ ꯂꯥꯟꯊꯣꯛꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯆꯠꯀꯗꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯐꯦꯔꯤꯁꯤꯡ ꯑꯗꯨꯒꯤ ꯁ꯭ꯇꯦꯆꯨ ꯑꯃ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯇꯦꯆꯨ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯃꯦꯗꯦꯂꯤꯟꯅ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯍꯥꯟꯅꯒꯤ ꯃꯇꯝꯗꯗꯤ ꯐꯦꯔꯤꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒ ꯄꯨꯟꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯒ ꯃꯤꯑꯣꯏꯕꯁꯤꯡꯅ ꯐꯦꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯥꯏꯒꯨꯝꯅ ꯂꯥꯠꯇꯨꯅ ꯊꯅꯝꯕꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯐꯦꯔꯤꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯅꯔꯛꯇꯕꯗꯒꯤ ꯐꯦꯔꯤꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅꯗꯒꯤ ꯐꯦꯔꯤꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯐꯦꯔꯤꯅꯤ ꯍꯥꯏꯕ ꯀꯥꯎꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯦꯖꯤꯛꯁꯤꯡ ꯑꯃꯗꯤ ꯄꯋꯥꯔꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯎꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯐꯦꯔꯤ ꯋꯥꯆꯔꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄꯗꯒꯤ ꯇꯨꯔꯦꯜ ꯑꯗꯨ ꯊꯦꯡꯅꯗꯨꯅ ꯃꯦꯗꯔꯂꯤꯟ, ꯃꯤꯔꯥ, ꯀꯤꯔꯥ ꯃꯈꯣꯏꯁꯤꯡꯗꯤ ꯍꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯅꯤꯌꯦꯜꯗꯤ ꯃꯅꯤꯡꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯥꯅ ꯃꯅꯤꯡꯗ ꯂꯩꯍꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯖꯣꯜ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯗꯅꯤꯌꯦꯜꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯣꯟ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯜꯂꯒ ꯍꯤ ꯑꯗꯨꯗ ꯊꯥꯡꯒꯠꯅꯕꯒꯤꯗꯃꯛ ꯄꯣꯔꯛꯄ ꯃꯇꯝꯗ ꯍꯤ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯣꯟ ꯑꯁꯤ ꯖꯣꯟ ꯅꯠꯇꯦ, ꯋꯥꯆꯔꯁꯤꯡ ꯑꯗꯨꯅ ꯖꯣꯟꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯤꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯗꯅꯤꯌꯦꯜ ꯑꯗꯨꯕꯨ ꯋꯥꯆꯔꯁꯤꯡ ꯑꯗꯨꯅ ꯃꯔꯥꯏꯕꯛꯇ ꯀꯔꯤꯒꯨꯝꯕ ꯁꯤꯝꯕꯣꯜ ꯑꯃ ꯌꯦꯛꯂꯕ ꯃꯇꯨꯡꯗ ꯃꯉꯛꯁꯝ ꯑꯗꯨꯗ ꯋꯥꯆꯔꯒꯤ ꯈꯨꯖꯤꯟ ꯑꯁꯥꯡꯕ ꯑꯗꯨꯅ ꯆꯤꯡꯉꯒ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯤꯅꯥ, ꯀꯤꯔꯥ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯃꯈꯣꯏ ꯍꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯋꯥꯆꯔ ꯑꯗꯨꯗꯤ ꯗꯅꯤꯌꯦꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯁꯛꯂꯣꯟ ꯑꯗꯨ ꯑꯃꯨꯛ ꯂꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯋꯥꯆꯔꯁꯤꯡ ꯑꯁꯤꯗꯤ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯟꯗꯨꯅ ꯆꯠꯄ ꯉꯝꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯑꯁꯨꯝ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯖꯪꯒꯜ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯅꯥꯟꯊꯣꯛꯄ ꯉꯝꯂꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯕꯁ ꯑꯃꯁꯨ ꯆꯦꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯤꯅꯥ ꯑꯗꯨ ꯗꯣꯛꯇꯔ ꯃꯥꯔꯇꯤꯟꯅ ꯍꯥꯏꯔꯝꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯗꯣꯛꯇꯔ ꯃꯥꯔꯇꯤꯟꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯑꯣꯏꯕ ꯆꯦ ꯆꯥꯡ ꯐꯥꯏꯜꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛ ꯗꯣꯛꯇꯔ ꯃꯥꯔꯇꯤꯟꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤꯅꯥꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯆꯍꯤ ꯆꯥꯝꯃꯒꯤ ꯃꯃꯥꯡꯗꯒꯤꯁꯨ ꯍꯥꯟꯅꯗꯒꯤ
ꯐꯦꯔꯤꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯕ ꯑꯁꯤ, ꯑꯗꯨꯒ ꯐꯦꯔꯤ ꯑꯃꯗꯤ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯑꯃꯅ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯐꯦꯔꯤ ꯑꯃꯗꯤ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯃꯆꯥꯁꯤꯡꯁꯨ ꯄꯣꯛꯑꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯤꯅꯥꯅ ꯑꯃꯨꯛ ꯈꯪꯉꯛꯑꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒ ꯉꯁꯥꯏꯗꯒꯤ ꯁꯦꯐ ꯍꯥꯎꯁ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯛꯈꯤꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯃꯦꯗꯔꯂꯤꯟ ꯑꯗꯨ ꯗꯣꯛꯇꯔ ꯃꯥꯔꯇꯤꯜ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯦꯗꯔꯂꯤꯟ ꯑꯁꯤ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯛꯂꯤꯕ ꯑꯁꯤ ꯃꯦꯗꯔꯂꯤꯟ ꯑꯁꯦꯡꯕ ꯑꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯦꯗꯔꯂꯤꯟ ꯑꯁꯦꯡꯕ ꯑꯗꯨꯗꯤ ꯂꯪꯁ ꯀꯦꯟꯁꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯁꯤꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯗꯣꯛꯇꯔ ꯃꯥꯔꯇꯤꯜ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯤꯡꯍꯟꯅꯕꯒꯤꯗꯃꯛ ꯐꯦꯔꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯒ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯕ ꯉꯝꯕ ꯐꯦꯔꯤꯁꯤꯡ ꯑꯁꯤꯕꯨ ꯊꯦꯡꯅꯔꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯅ ꯔꯤꯁꯔꯆ ꯀꯌꯥ ꯑꯃ ꯇꯧꯕ ꯌꯥꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯦꯗꯔꯂꯤꯟ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯒ ꯃꯐꯝ ꯑꯁꯤꯗ ꯖꯪꯒꯜ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯈꯤꯕ ꯃꯦꯗꯔꯂꯤꯟ ꯑꯁꯤ ꯑꯁꯦꯡꯕ ꯃꯤꯑꯣꯏꯕꯒꯤ ꯃꯦꯗꯔꯂꯤꯟ ꯅꯠꯇꯦ, ꯍꯥꯐ ꯕ꯭ꯔꯤꯗ ꯑꯣꯏꯕ ꯃꯦꯗꯔꯂꯤꯟ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯤꯅꯥꯅꯁꯨ ꯈꯪꯉꯝꯃꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯤꯅꯥ ꯑꯁꯤ ꯀꯤꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯈꯪꯂꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯤꯔꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒ ꯅꯍꯥꯟ ꯃꯈꯩ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕ ꯃꯦꯗꯔꯂꯤꯟ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯔ ꯃꯥꯔꯇꯤꯟꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯪꯁ ꯀꯦꯟꯁꯔ ꯅꯥꯗꯨꯅ ꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯃꯥꯔꯇꯤꯟꯅ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯐꯦꯔꯤꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯣꯜꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯀꯤꯔꯥꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯤꯕ ꯑꯁꯤꯗꯤ ꯃꯦꯗꯔꯂꯤꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯀꯤꯔꯥ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯔꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯦꯗꯔꯂꯤꯟ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯊꯣꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯤꯅꯥꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯦꯗꯔꯂꯤꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯅꯥꯒꯤ ꯃꯐꯝꯗ ꯃꯦꯗꯔꯂꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯦꯔꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯇꯣꯈꯥꯏꯅ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯐꯦꯔꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯏꯟꯊꯣꯔꯛꯇꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩ ꯑꯁꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯌꯥꯗꯕꯤꯗ ꯑꯗꯨꯃꯛ ꯏꯊꯟꯗ ꯇꯣꯈꯥꯏꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯃꯤꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯐꯦꯔꯤ ꯑꯃ ꯅꯠꯇꯦ, ꯅꯪꯗꯤ ꯅꯨꯡꯁꯥꯗꯁꯨ ꯊꯣꯛꯄ ꯉꯝꯂꯤꯕ ꯑꯁꯤ ꯑꯦꯛꯁꯇ꯭ꯔꯥꯑꯣꯔꯗꯤꯅꯔꯤ ꯑꯣꯏꯕ ꯐꯦꯔꯤ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯄꯥꯝꯃꯤ ꯃꯗꯨꯗꯤ ꯐꯦꯔꯤ ꯑꯃꯗꯤ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯑꯩꯅ ꯎꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯦꯗꯔꯂꯤꯟꯒꯤ ꯃꯁꯥꯗꯁꯨ ꯃꯁꯥ ꯑꯁꯤ ꯐꯦꯔꯤ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯦꯔꯤ ꯑꯃꯗ ꯆꯦꯟꯐꯝ ꯊꯣꯛꯄ ꯄꯋꯥꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯒꯟꯗꯒꯤꯁꯨ ꯃꯁꯥ ꯄꯥꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯅꯥ ꯑꯗꯨ ꯍꯥꯠꯄꯤꯔꯝꯗꯕꯤꯗ ꯃꯦꯗꯔꯂꯤꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯤꯅꯥ ꯑꯗꯨ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯐꯝꯗ ꯃꯥꯅ ꯖꯪꯒꯜ ꯑꯗꯨꯗ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯂꯩꯔꯨꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯁꯥ ꯑꯁꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ, ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯨꯡꯗꯁꯨ ꯃꯦꯗꯔꯂꯤꯟ ꯑꯗꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯂꯧꯗꯨꯅ ꯑꯩꯒꯤ ꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯤꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯦꯗꯔꯂꯤꯟ ꯑꯗꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯔꯤ꯫